angang da test hokre Oxford University na makhoi COVID-19 gi ngak thokna ba vaccine adu ahan boy na angang sing da su kana gadra haiba khangdok na ba test to wa hokre hairi trial asigi damak sahi taruk tagi tara teret phobu gi manung da leiba volunteer sohum recruit tauki aduga makhoi sani gani phuda aseng ba vaccine amasung lemhori ba dudana control meningitis vaccine kapthokani hairi Oxford vaccine gi chief researcher Andrew Pollard na phongdoki ba matungina angang ayambadi COVID-19 narbasu yamna aruba phibamda nagandi adubu vaccine kapthokpa matamda angang singda khara makhai kanaba phangba yai haina thajaba maramna angang da amadi inkhalakliba singda vaccine atu tek takai daba oibara amasung immune response thokhan bara haibasi khangdokpa yamna maru oi hairi Oxford amasung AstraZeneca na khusam naduna puthokpa vaccine si laibak yangkhai henbada regulator singna approve tawduna sahi tara nipan gi mathakta leiba singda kapthokli atopa pawmana Galwan da khut thokna bada China gi lanmi mari sikhi haiba PLA na yajakhre mamang chahi gi jun thada nongpok ladaki Galwan Valley da Indian Army ga yamna tamthina khut thokna bagi thodok ta China gi maikai da lanmi mari sikhi haina ngasi han boina People's Liberation Army PLA haina khangnariba China gi lanmi singna yajakhre Official oiba Xinhua News Agency ki report matungina China gi nongchup maikai ngak senabagi damak officer ani amasung lanmi ahumbu ikai khumnaki makhoi dugi manungda mari di masa laikhidraba matungda award pi bani hairi English singani ga kungi Jun thada Galwan Valley da India ga ungkhatnaba matamda kathokpaga loinana mathau tawkhibagi damak Karakoram chingchang da thabak taba Chinese Frontier Officer amasung lanmi mangabu Central Military Commission of China CMC haina khangnariba asina recognize tawkhre haina PLA gi sefong amada haiki ngamkhai ngak thokba hero haina maming thonba title pi khiba lanmi singdugi manungda ahumdi Indian Army ga khut thoknabada sikhibani aduga amana mateng pangnabagi damakta turel lan thokpada sikhibani hairi Jun tara manga da thokiba thogdo adu da India gi oina di lanmi kun siki nongmai paiba yadaba maramna makhoina khutna amasung yotpi hapa lisei yochei sina duna phunakibani thogdo adu gi matung dagi India amasung China gi marakta yamna kanna ungkhatna ba hauki atopa pawmana English singa chama pan humpu manga da matamadu gi Prime Minister Shastri gi arumba onaba sinakhiba sana keji yangkhai taruk adu government ta khusina na ba khangankhre English singa chama pan humpu manga gi India Pakistan war gi matamda Rajasthan gi Chittorgarh gi district collector da sinakhiba matamadu gi Prime Minister Shastri gi arumba onaba sana keji yangkhai taruk dasmik nipan taruk adu government ta sinaragani haina court ki order amana phongdokre matamadu da sana sing adu gi mamal adu lupa lakh mari ga lising humdra tarukni Hojikna lupa crore kuntaret ka lakun mapan gi belu oirakpani Houkiba yumse kaisa numita district and census court na official sing da sana adu Central Goods and Service Tax ki assistant commissioner da sinana ba khangankhre maman yamla badhatu sing adu Chittorgarh district collector da arumba ona ba sinakhiba matamdagi sana sing adu gi mapu gi matang da English singa maga chamapan humpu manga dagi yana rakhibani case asi matamadu dagi tongan tongan ba court manga ta takre amadi case sing adu gi warep adu government ki maikai dagi lepki Hojik sana sing adu Udaipur District Collector Office ki box ta taduna leiri English singa maga chamapan humpu manga gi December mapan da ganwan kauba amana sana keji yangkhai taruk dasmik nipan taruk adu mangon da hanjilaktre haina ganpat amasung atopa ani gi mayokta case ama file tawrki English singa maga chamapan humpu manga gi December tara taruk ta ganpat na sana sing adu Udaipur da lakna ba matam lepkhiba Prime Minister Shastri gi arumba on ba Chittorgarh collector da khusina khibani Adum oinamak Shastri di matamadugi Soviet Union na sinduna Pakistan ga wari sanaram laba matung English singa maga chamapan humphutaruki January thada Tashkent da laikhidre madugi matung da police na sana adu phajinduna Chittorgarh collector da sinaki English singa maga chamapan humphumapan da sana singa dugi salan adu Udaipur da leiba assistant district session court ta pisinki amadi matamadu da Udaipur da purakre English singa maga chamapan humdra manga gi January tara mathoi da court na ganpat amasung hiralan anibu sahi ani gi jail da lainaba sentence piki amadi sana singa dugi hak adu gold controller da sinaki ganpat amasung hiralan anina census court ki judgment adu singnaki amadi makhoi thadoki adubo amu hanna sana adu thamnabagi hakti phangma ngamkhide ganwan na amu hanna verdict adu gi mayokta high court ta case ama thaki English singani ga taret ki September tara mari da makhoi acute tawkhibadagi order adu amu hanna session hanki adubu sana adu makhoi da piraknabagi appeal adu di kakthaki English singani ga tarani thoida ganpat ki macha Govardhan na court ta read ama thaki maduda sana adu mahaki mapagini amasung police na mangon dagi sana adu laukhibani haiki adu moinamak read adu hojik su court ta panduna lei
ꯏꯪ ꯂꯤꯁꯤꯡ ꯑꯅꯤꯒ ꯀꯨꯟꯒꯤ ꯖꯨꯂꯥꯏ ꯇꯔꯥꯇꯔꯦꯠꯇ ꯑꯦꯁꯤꯁꯇꯦꯟꯠ ꯀꯃꯤꯁꯅꯔ CGST ꯆꯤꯇꯣꯒꯔꯅ ꯆꯤꯐ ꯖꯨꯗꯤꯁꯤꯌꯦꯜ ꯃꯦꯖꯤꯁꯇ꯭ꯔꯦꯠꯀꯤ ꯀꯣꯔꯠꯇ ꯁꯅꯥ ꯑꯗꯨ ꯁꯤꯟꯅꯅꯕꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃ ꯊꯥꯈꯤ ꯑꯃꯗꯤ ꯏꯪ ꯂꯤꯁꯤꯡ ꯑꯅꯤꯒ ꯀꯨꯟꯒꯤ ꯑꯥꯒꯁꯠ ꯊꯥꯗ ꯀꯣꯔꯠꯅ ꯍꯥꯏ ꯁꯅꯥ ꯑꯗꯨ CGST ꯑꯣꯐꯤꯁꯤꯌꯦꯜꯗ ꯁꯤꯟꯅꯈꯤꯅꯕ ꯍꯥꯏ ꯀꯣꯔꯠꯅ ꯗꯤꯔꯦꯛꯁꯟ ꯑꯃ ꯄꯤꯈ꯭ꯔꯦ ꯒꯕꯔꯙꯟꯅ ꯃꯇꯝ ꯑꯗꯨꯗ ꯁꯦꯁꯟ ꯀꯣꯔꯠꯇ ꯑꯄꯤꯜ ꯇꯧꯈꯤ ꯃꯗꯨꯗ ꯁꯅꯥ ꯑꯗꯨ ꯑꯣꯐꯤꯁꯤꯌꯦꯜ ꯑꯗꯨꯗ ꯁꯤꯟꯅꯈꯤꯅꯕ ꯑꯗꯨꯃꯛ ꯋꯥꯔꯦꯞ ꯇꯥꯈꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ नासागी परसिवरेंस रोवर मार्स ग्रहदा लैंडिंग तौख्रे यूनाइटेड स्टेट्स की स्पेस एजेंसी नासा की ख्वाइदगी चाउबा अमसुंग ख्वाइदगी एडवांस ओइरबा रोवर परसिवरेंस ngasi मार्स ग्रहदा माइ पाकना लैंडिंग तौख्रे मसिना अंगांग ग्रह सिदा अरिबा मतमगी माइक्रोब्सिंगी खुदम थीरगनि हाइरि परसिवरेंस रोवर असी ममांग सहीगी जुलाई कुंथादा यूनाइटेड स्टेट्स की फ्लोरिडादा लेबा केप केनावेरल स्पेस फोर्स स्टेशन दगी लॉन्च तौखिबनी नुमित चनी सुंग अहुम अमसुंग किलोमीटर मिलियन चामरी कुंतरेट पाइरब मतुंग रोवर अदु मार्स की पाक सनबा जेजेरो क्रेटर की मनुंग टेक्ट कायदना लैंडिंग तौखी हाइना नासाना लाउथोखी माइ पाकना लैंडिंग तौखिबा सिगे इरोइनाना मार्स की सैंपल खोमबा अमसुंग पृथ्वीदा अमुक हलकनबगी अहानबा चौबो खोंथांग हौरे हाइना स्पेस एजेंसी असिना हाइकी परसिवरेंस हाइरिबा रोवर असी कारमुक चाउबा अमसुंग किलोग्राम लिसिंग अमगा सुंगना कुंतरुक लुम्बा रोबोटिक जियोलॉजिस्ट एस्ट्रोबायोलॉजिस्ट ओइरी मार्स की जेजेरो क्रेटर द सही अनि योइबा साइंस इन्वेस्टिगेशन की थबक हौद्रिंगै द रोवर असी सयोल क्या टेस्ट तौखिबनी हाइरि रोवर असिना जेजेरो द थाइना की मतम द करम फिबम द लैरमबनो हाइबदु थिजिनगनी मिशन असी की ख्वाइदगी मरोइबा पांदम असी एस्ट्रोबायोलॉजी ओइबा मरमना थाइना की माइक्रोबियल लाइफ की खुदम थीना बहोनगनी मसिगी दमक नासा अमसुंग यूरोपियन स्पेस एजेंसी ESA हाइना खंगनरिबासिना मार्स तगी खोमबा सैंपल सिंग पृथ्वीदा पुरक्तुना रिसर्च तौनबा होनगदौरी जेजेरो क्रेटर असी किलोमीटर निफुमंगा पाकपा मफमनी अमसुंग मसी मार्स की इक्वेटर की हेक अवांगलोमदा लैबा इसिडिस प्लानिसिया की नोंगसुप सिदाइदा लैबनी सही बिलियन 3.5 की ममांगदा क्रेटर असिदा मसागी तुरेल चेलमी हाइना साइंटिस्ट सिंगना चेना थाजरी प्राइमरी साइंस इंस्ट्रूमेंट तरेट यावबा ngasi phawda mars ta thaba rover singi marakta camera khwaidagi yamna chawba perseverance na jejero lamdamda fossil sing thijingani amasung lambi da sample sing khomjingani haina nasa na haiki atopa pawmana africa da covid-19 dagi mi sibagi chang yamna hengale covid-19 laina thogaliba SARS-CoV-2 virus ki anoba strain sing sandorakliba africa da laina asidagi mi sibagi chang yamna hele haina world health organization na phongdokre अफ्रीका WHO की रीजनल डायरेक्टर ओरिबा मच्छी दिसो मोइटीना फोंदोखिबा मतुंगिना लाइसट असिदगी सिबगी चांग असि हौखिबा जनवरी थादा चादा निफु हेंगतखि हाइरि लाइसट की अनि सुबो वेब नमरम ओइदुना कंटिनेंट असिगी पब्लिक हेल्थ सिस्टम दा पुबा थांगबा ngamdabagi फिबम ओइरे हाइना मोतीना हाइकी COVID-19 dagi mi sibagi chang hengatpa asi yamna thamoi sokningai oi adubu Africa da health worker sing amsung health system da sokthabagi matau uriba asina yamna thawai wahan ba warning sign singni haina motina Nairobi dagi thadorkiba warol amada haiki COVID-19 ga mari leinana mi sibagi chang asi hayeng phawbuda lakh ama yogani haina thajai haina mahakna thajaba phongdoki Egypt ihan hana COVID-19 gi case ama thengna khraba matungda hayeng nomaijing numit asi Africa da laisat asi yorokpa chahi ama mapung phagadori मसिगी याम नुंगाइतबा थौदो असिना मरम ओइदुना भाइरस असि मुथतनबा मी पुनमंगना अमुक्का हन्ना मियेंग चंगदबनी अफ्रीका दा अनौबा स्टेंसिंग थोरकपा अमसुंग वैक्सीन कापथोपगी चांगना नेमबा असिना मरम ओइदुना लाइसर असि लाक्सिनबा होनबदा हेन मतम सांगना संगनी हाइना मोइटीना हाइकी WHO की स्टैटिस्टिक्स मतुंगिना हौखिबा नुमित कुनिपान सिदा अफ्रीका दा COVID-19 पेशेंट लिसिंग कुनिथोय ग चौहुंगी मथक्ता सिकी नुमित कुनिपान gi mamangda masing asi lising tarataruk rom oikibani hairi South Africa di ihan hana thengna kiba novel coronavirus ki strain adu hojik Africa gi atopa lebak ni pan da thengnare case masing hengalakpa amasung sibagi chang hengalakpa si laksinabagi damak yam thuna vaccine puthokpagi tangai phadawa lei haina moiti na haiki COVID-19 thogaliba virus ki strain punamakta gi ngak thokpa ngamba vaccine haibasi aikhoi gi khwaidigi chawwa sani adubu aruba phibam da tarakpa yabadagi ngak thoknaba pambai haibasi aikhoi gi hospital singi damak yamna maru oi केस अयाम्बा माइल ओइबा अमसुंग चांगचत्ता लैदुना हॉस्पिटल दे एडमिट तौद्रबसु यारबदी पुंसी यामना कनबा ngamgani हाइना मोइटीना मखा ताखी